Kuki singna Kobrugi surungda changduna makoina phongdoragli madudi mitai nakoina mangda phau manguranu Kobru karake haina asigi video ase yengaga adum penthokcharo haiba video ama social media da viral oiragli ngasi su refugee CNDF ki lanmi ama sikra haidi Kangsupta taramba Kuki gi IRB MR police sing ado lagliba tang kuntrada ke Polian haiba mafamduda tagadabani haina KAPDC na khangalakra haidi Kuki ki demand sibu lengak da talibra mitei da talibra separate administration tongan ba lengak demand tawduna Kuki khulai paiba narco terrorist singna atamnana mitei purupda landaragli chathok chasin tawbada fawba athingba thamliba lengak ki minister MLA khara na ngangningba da ngangliba haining bada hairiba tawning bada tawduna leragli basi Sahi amaga tha tarama thoidi handilagle waroisin purangna bohonari maralai basing lemna amata tharoi haibachidi haujiksu lenga ki angam athau singna hairi miyangi lenga ki mathanta ningkhai kre haujik center gi lenga president rule tawri state assembly su machin mention kre adubu nairaga khangning laklibadi Kuki singna separate administration demand tawribasi Kanada no lenga tara natragana mitai puruptara haibasini Swaida oiramale double engine lengang na lila sanaramle hainaragli base irang asi hek horakpaga kumda lisingani kulhumdoi gi me angan basarukda BJP gi MLA Paulelen Hawkib Saikot Sina Pongna haikibadi se minister N Biren anti Kuki ni mangonda thaja belaite asini masida sunate Kuki MLA mapan BJP taruk KPA ani independent amana Matamduda Union Home Minister Amisada piba memorandum amada haikibadi singda mitai amata lehaudre tampakta tribal amata leitre amuk hana mitaiga Kuki Chin Mizo Jomi Marga Taishinaba Yararoi Kuki singna Manipur lengakta thaja balaitre aduna tonganba administration thambiyu asini tamgi lengakna singi administration da khut thingdilakanu haina minister ama yauna Kangpokpi district ki MLA ahumna tha kharagi mamangda haikibasu taki adubu BJP Manipur Pradesh ki president Sarda Devi nadi yamna thongna phana BJP ki MLA singna Manipur da separate administration tanba leite separate administration kanana tanbano haibadu miyamna nainabiyu haikibani amuksu BJP ki MLA taret ki mathakda laukhatpam thokpa action Laukat pinaba national leadership da sirol thaduna khangan basu leiki madu kumda lisingani kulhumdoigi October dani chahi amaga tha manga di henkhre tha ki base du mangkhra bajala natraga wathok asiga mari leinana pisin kiba memorandum sirol kayagi marakta yaukiduna mafam marang khangda bajala khangdri Haujik fawbadi hoini maini haidri singda maitai leite tampakta tribal leite haina BJP gi MLA taruk yauna Kuki MLA mapana Home Minister da haikibadu karamba chingdano karamba tribal no khangde chingtam amatani aduna chingda maitai kokthong ama leiri tampakta su tribal kokthong ama leiri BJP state president asu party gi MLA singna separate administration tanba leite amuhai kanana tanbano haibadu miyamna nainabiyu amuhai MLA taret ki mathakta action lokhanaba party high commanda che thakre amuhai Tua ba haidu tare haujikti ayamba khangnare adunani Kuki ki separate administration ki demand sibu lengak da talibra natraga mitei da talibra khangning kreda hainaragli basi Kuki singi Aronb agenda aduda BJP na lusingba double engine lengak na nakoina na sagot libra haibachi su miyamna singnari bani madugi kudam haibabu mamangi assembly election matamda Chorsanpur da pangthokba BJP ki election rally amada BJP na lusingba Home Minister Amisana BJP lengak amu halaklabadi Kuki underground singi wathok loisingani haikimale Kuki underground singi wathok loisingani haiki madukumda lisingani ga kunithoi gi February aduwaidani tha amagi manungda UKLF ki kuntare suba rising day gi thoram amada pranasi ki chairman SS Hawkib political demand fangangani haibagi BJP da sogatpani haina su lautokkiba media reporter gi tanakibani aduna rakhangde election da ju BJP amasong BJP bu sogatpa ngakta maipaki N Birena lusingba lengak semlakpada Kuki MLA taramak sogatki anidi minister fawba oiki Home Minister na haikibagi matungina election da maipakhalle lengak semhalle adu oiradi political demand adu piro hairakpa tabani Swaidani Kuki singi demand da BJP gi khut yawi hainaragli basi adunani demand si lengak da talibra mitai da talibra haiba khangning ni basi
Mitai Kuki ki lan asi haurakpa duwaida All Tribal Student Union Manipur anchumna thokliba thokdoksingi teksak lengang na pugadabani amukon together sing kari agenda thabak sidinaribage hangki kokomina Kuki Cndf sing longa libra haina miyamda khangalu Kuki su group na khut thoraglibasi terrorist ki thawongni MLA minister singi phirep khangalu haiki pakhumdi amata fangkide home minister amisana purup anigi lani haikrabasu ona daina bada irang asi kanglu masel gi marakta nate aduna tekchak puna maglengakta tahanbiyu haina Biren chief minister na haiki aduna ni khangde BJP amasung chanminariba party singi mitai MLA naga MLA Kuki MLA Pangkauda kausilaga wari sanaki haudik fawbada su leptri kausindrabasu chatlaga wakanaba yauri ngasi fawa Prime Minister Narendra Modi unaduna wari sanabadi ngamdri fana honarabasu matam pidri pirakadabasu mandre India pumbadagi kumta lisingani kunmanga fawgi manungda TB laina muthatkani haiba union lengaki thaurang fail oigadawri Malengi lebak singi manungda missing khwaidagi yamlaba India gi miyamna mayonariba miyoibagi thawai manghanba ngamba tamthiraba laina singi manungda ama oiriba tuberculosis TB laina na lebak asida sahi amada miyoi lak aniga lising kunrom gi punsi manghalagli haiba report amaga loinana laina asibu lebak asigi leimaidagi chaliba kumja lisingani kunmanga fawagi manungda maru phangna muthatkani haiduna kumja lising aniga kunda Prime Minister Narendra Modi na luchingba lengangna lauthokibani Thabak asi National TB Elimination Program gi makhada hena kanchinba akanba thabaksing paikhalakrabasu laksingani haidiba lisingani kunmanga asigi haudik tha mari changchilakpaga loinana lemhauriba tha nipan rongi manungdadi mapung phana laina asibu muthatpa ngamloidawre Prime Minister Narendra Modi na lamdingduna malengi leibak singi oina laina asi kumda lising aniga kunthra phawagi manungda muthanaba pandam thamnarakpadagi Leibak asigi oinadi hairiba matam asidagi sahi manga ngankhatna TB laina muthanaba honagani haikibani aduga National TB Elimination Program asigi report matung ina hokiba kumja lisingani kulhumdoi fawbada leibak asida laina asina nahalaba miyoi lak 21.1 laiki hairiba laina asina naraba miyoi singasi malengi oina TB laina na sihanba miyoi singi masingi jangdana leibak asida siba miyoi singi masingna chada kunmapan oiki haina pali asigumba laina asina punsi manghanbagi thawdoksing mayok nahalaba leibak asida masibu maru phangna muthanabagi dama national program asi hawdoktuna leibak sinba thungna laina asigi mayokta akanba khongjang changsilakibani